jungle. Hujik numidangi pung nipan takibaga loinana Story Collection ni maikaidagi ikai khumnaba utjapa loinana ikoknona khurumjari hujik akhanaba puwa matang pijari miyamgi ihau lan lamjingnaba honariglibasing punna khangdokminasi pokomi thanggi apunba maira paibina yaningdaba khumsat chatkre Kuki Christian Leaders Forum na ingtappa amata oiba pami haikhre lem layengbugi kem pangthokre Miyamre sirakkiba maram singdoktrabanina makha taba khulau lokhatnaba khanaragani KLAML hujik makha taba pau pijari BJP na Human Reservation Bill da arama propaganda tawri miyamna thajabiganu somojit phuba yaningde amubi khusikula kya phagatkre police WY tablet kg try to phare hujik mai makha taba pau sugaina pijari Tonglawida Kuki narco terrorist na bomb kapsen duna pikli anga ani hat ki badu matung CRPM na nongmai ka padami ohum sikibi thawu adu yaning da fongdok tuna kasinu widang all naga apunwa maira paibi na singuna thangi apoy badam yangi aga so maira red khumset ama chatkre kasinu widang all thanga Manipur maira paibi na sillaba pangthok ki maira gi khumset adu da thanga singlak bazar dagi hauraga thanga gi apoy bada chaluru matung makhata na amuk thanga singlak bazar romda loisinki mairagi khongsa du sarau yakhiba miyamna tonglawbigi thawdo adu yaningde CRPM na misam nongmaida kaptuna hatkiba yaningde Kuki narco terrorist singi maru phukna mahangadabani pediba anga ani hatpa yaningde Manipur NRC sanna halu Manipur saktang kaiba yaro haiba kholaw kya amasu lawki mairagi khongsa duga mari leinana all thanga apunu maira paibigi kambiamar thambal manana hai tonglawbida mamaga mathada kolaga tumjari bikliba anga ani du yamna tamthi mongda Kuki narco terrorist na bomb kapsinduna harkiba mani mihar adubu yaningdabaga loyena manang nakpada leiriba CRPM na kemda nakhoi leina aduguma mihar adu karamna chathahankibanu haiba khoisaunaraba miyamna CRPF ke gi kem da sinduna hangbada makhata na CRPF na pasno singna naha humbu nongmaina kaplaga hatkibagi thawdo adu taraina lopam thokte asigumlaba luraba tampham asida miyamna kaptuna lawduna mitagi pi kangdana leiringai jairak asida government paribu nuching basingna sangaba lai khurumbaga hena maru oi hain launaribase karigino government na mi sikibagi ex misa oibal lapala khara piba aduna akhoi tumin lehangani khalibra asiguma thawdoksing asi luchingba singi imung manung tholagadi na khoi tumin lai thokpa ngamgadawribra haina mahang hangki iste asida Kuki narco terrorist singbu maru phungna muthatkadabani tonglawbigi thawdokta January bami hatpasing athu matan putholaga miyamda khangalu hojik leiriba state government asina tawningbata tawraga leiba tawningdragana tokpagi fi pibada leiriba asi yaningde ingtappa puraknabani haiduna leibaki luchingna chingi district singda chaluraga hek halakpaga Kuki singda nongmai kapsinba pong kapsinba tawriba se manungda kari aronba agenda leibage phangladuna state asida athu matamda NRC sanna halu aduga section da kona pangthokadabani haina mara paibi asina phongdokki hauji makha tawa pau pijari Kuki Christian Leaders Forum na ingtappa amata oiba pami haikhre KCPF Kuki Christian Leaders Forum na ikurkul amasung kamjongsi ta Kuki amasung tangkungi marakta thoklib ira asiloisinduna ingtappa amasung amata oiba pami haikhre Kuki Christian Leaders Forum na thokpa chiroma na hai iste asida matam sana kamlukki marakta ongkhatnaba leiriba asi ukul amasung kamjong district ta violence ki thawdok hena pangthok chakthok rakpa ase kandem tawi masida kamluksing amata amuka hena tokhai taba hengatlagani ditana thokiba wakhal tadaba amana maram oiraga irang asi hena chawthorakpadagi phibam atu oiraktuna makha tana iking tanariba ase laibak thibani kamlu animak isorgi amatagi masani chamanaba laison sominaribani ingtabagi paujel sandoknaribani tholi irang asi mara leijadaba kaya sikhre yum masung lantung kya amata thokre masidai miyam akitu jungba pohankre maram aduna ungkhanaba ase patharaga makha tana thondana mi khudaktigi thabok lokhaminanaba mathau tai hairi violence da ing tappa amadi achuma wild pura pangam loi masina
कामलुक अनिमकी मफमदा हेन नुंगाइतबा फाउहनगनी तुंग कोइना यeknaba sembada natana imung manung mahairoi amasung khunaida awa pigani hauju oiba phiyam asida masai oijaba thiba kamluk na kambuna kamluk anigi mixet asimadi Christian amata oiba pataw adu thugai box honari hairi Manipur Kuki amasung Naga ani ase historical social amasung spiritual gi oiba manaba madi asepa mari lainaba kamluk ni aramba wari da yumpham oiraga kamluk ani bulan onanba honabagi mahutta peace oina wari sanagadabani hairi social media gi aramba masung yengnaba singatpa yaba wapamsing thagap asi tawbiganu miyamna tonga sandokpa masung thingjinba wahi wata sijinaba tokpiyu masida kamluki marakta hena sathiba mangan oigani tangkhul amasung Kuki ani gi matam sana apha mari lehannarakpa du ningsingduna amuka hena jisinagadabani wari sanaduna waroisin purakadabani hairi hojik makha taba paw pizari liamna layemgi camp pangthokre chief medical officer lampen the sinduna wangkaini tempuki mapan makha lerakta leiba social affiliate club ta liamna layemgi camp amangasi pangthokre camp da yagi anaba TB test general medicine amadi hal oribinu pisingdan naganba wam cancer anaba amadi SIB test loina nine pinungi anaba facilitic stages tawduna layengki social Supplement Club ki thomising ni mating pangduna chief medical officer Imphal is pangthokiba camda medical officer Dr. Deepak dental surgeon singa Dr. Nirpal Dr. Margin hangbam amadi aban Ayusman Ayosga Mandigi Palace compound dagi staff non communicable disease Imphal is lainaga loinana district TB center gi Imphal gi medical team singna saruk yaki nupano pipuna mawdar saing kiba kemda Manipur gi legislative assembly speaker thoksom satabata su laklamduna puning thogot piram yamadi miyamna su nungai phongdoki haina club na thadrok pasiro mana phongdorakli hauji makha taba paw sandokna pijari kangabam lekai apun manupi Puruk ki general secretary oibada natana khwaramba ima kaithen gisu achoba thogai puri bilaisam ongbi memana mathakta achoba thogai puri bilaisam ongbi memagi mathakta pirakliba maral asi kuthok singdongna rangaba khangan kiba leiraba sunga si fawba singdoraktaba na makha taba kari khungta lokhat khige haiba khanaragani haina kangjam lekai apun manupi puruk ki vice president RK Hemabati na phungdokre lasam memagi mathak sirakiba maran singbu yaningda phungdokladuna ngasi kangabam kai lekai apun manupi maru naron welfare club kangbam lekai youth social club kusamnaduna kangbam jumjau lairembi multipurpose community hall da wakamipon phangkhre wakamipon aduda saru yaraduna RK Hemabati na hai tha asigi mapanda kanangum mi amana social media da el miyamagi mathakta sirakliba mara adugi asengba langlangjin puthonaba khangan khiba laikre numi humni gi manungda mi adug sengdorakadabani haiba matam pikrabasu ngasi tha ama pharakadoriba asida karingamata sengdoraktaba se laibak thibani man hai imam yamana lalam lagadi masagi phambam thokpa saira adumak piminasi amadu natana lana maran sirambo oragadi nungairo imam yamana aranba tawrami haibadgi maran siriba adugi khudam chana muthokpirau madu ngamdragadi mi adugi mathakta mari leinaba singa tanaraga akanba tabuk lokhatpa horagani stage luraba tampam asida amaga ungnahanduna leiminabagi mutta punna wakhal chusinna binaduna chakop khunai ama ohensi haiki hauji makha taba paw amuka supijari gesangi hanigi president mayemba somojitpu aram maral kyasi bisinuna phusai betaukiba yaningde thodo adugi mi kharana nekpa mioi khujok kharana myang iho adubu thugaina ba sinbagi Meitei haina advanced women society apuru maira paibi im awang semai gi maikei degi phongdorakli wahumas ngasin awang semai bazar da pangtokyo pawgi famada luk asigi president usam amubina phongdoladuna pakhata na hai Manipur tholiba ira asingasi chahi ahumapung phajal lakpa phawba ira asi warosin ama purakpa ngamdana Manipur lengang na leiri masidana tana ugdi khulai parba singi noma kangdana piliba angang ayawn misam yam kya halam liba asi aikhoigi lusing musing asina tumina yengdun leiriba ase mama obising ni yaningde landam asidari ya yelho purup sing kanna bhona beslinga asina logodaba thodang sing yana mayek singna khangalu haiba miyamgi lawun lagliba sigi manung sanna kokomina sinu tha sigi kumangara chatkiba lenga ke wahang tariki hangbo kongsatta mai leina ba desangi prani gi president mayema somojit pu aram maral kya isinduna tamthina phusai bigi thabak chatharak basi akan momo na kandem tawi somojit ki phuna ba senari mi singa atu matam miyang khangna lali haina singdor kadabani
amadi landam asida amuk asuk luraba tarfam asida miyam ihobu thugainaba silakliba misingnasu makha tana asigumba thong ase thoktanaba sinbiyu ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯃꯃꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯃꯥꯡ ꯎꯠꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 9ꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫